ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯊꯝꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯂꯣꯟ ꯏꯇꯤꯛꯇ ꯇꯧꯗꯨꯅ ꯂꯩꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯂꯥꯏꯖ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯄꯤꯁꯤꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯑꯗꯨ ꯂꯩꯔꯝꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯅ ꯑꯇꯣꯝꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯂꯥꯏꯖꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯄꯥꯅ ꯂꯥꯏꯖꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯜꯂꯛꯄ ꯑꯃꯗꯤ ꯌꯦꯡꯊꯤꯕ ꯐꯥꯎꯔꯛꯄ ꯍꯧꯔꯛꯂꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯅ ꯂꯥꯏꯖꯕꯨ ꯃꯄꯥ ꯂꯩꯇꯕ ꯇꯟꯖꯥ ꯊꯤꯗꯨꯅ ꯊꯤꯅ ꯅꯥꯟꯅ ꯆꯩꯗꯨꯅ ꯑꯀꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯍꯜꯂꯝꯈꯤ꯫ ꯂꯥꯏꯖꯕꯨ ꯃꯃꯥꯅ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯇꯧꯍꯟꯕꯇ ꯅꯠꯇꯅ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯇꯧꯍꯟꯗꯨꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯁꯪꯍꯜꯂꯝꯗꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯩꯀꯥꯏꯗ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯊꯣꯛꯂꯒ ꯍꯜꯂꯛꯂꯒ ꯂꯥꯏꯖꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡ ꯆꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯥꯏꯖꯕꯨ ꯂꯁꯤꯡ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯂꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯀꯥꯞꯍꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯠ khara ꯁꯤꯠꯄꯅ ꯂꯁꯤꯡ khara ꯆꯥꯏꯊꯣꯛꯂꯝꯈꯤ꯫ ꯂꯥꯏꯖꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯆꯩꯔꯅꯤ ꯉꯥꯡꯂꯅꯤ ꯈꯜꯂꯗꯨꯅ ꯂꯁꯤꯡꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯁꯝ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯂꯥꯏꯖꯕꯨ ꯄꯪꯐꯨꯗ ꯐꯨꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯃꯥ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯅ ꯂꯁꯤꯡꯁꯤꯡ ꯑꯁꯤ ꯆꯥꯏꯊꯣꯛꯈꯤꯕꯅꯤ, ꯑꯩꯁꯨ ꯈꯣꯟꯖꯤꯟꯖꯔꯤꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥꯅ ꯂꯥꯏꯖꯕꯨ ꯃꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ, ꯅꯨꯡꯁꯤꯠ ꯃꯔꯝ ꯊꯤꯗꯨꯅ ꯂꯁꯤꯡ ꯀꯥꯞꯄꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯈꯤ꯫ ꯂꯥꯏꯖꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯕꯨꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯆꯩꯕ, ꯑꯗꯨꯒ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯆꯩꯔꯕ ꯈꯟꯗꯨꯅ ꯂꯥꯏꯖ ꯃꯄꯤ ꯇꯥꯅ ꯈꯥꯡꯗꯨꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛꯂꯨꯛ ꯑꯃꯃꯝꯗ ꯐꯝꯗꯨꯅ ꯆꯥꯔꯝꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯖꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯇꯦꯡꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯖꯒꯤ ꯍꯥꯞꯂꯤꯕ ꯌꯦꯟꯁꯥꯡ ꯑꯗꯨ ꯆꯥꯕ ꯌꯥꯗꯕ ꯌꯦꯟꯁꯥꯡ ꯑꯣꯏꯔꯝꯈꯤ꯫ ꯍꯩꯕꯣꯡ ꯑꯁꯨꯕꯕꯨ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯌꯦꯟꯁꯥꯡ ꯃꯥꯜꯍꯟꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯁꯥꯎꯔꯗꯨꯅ ꯃꯊꯟꯇ ꯌꯥꯎꯕ ꯏꯆꯥꯅꯨꯄꯤꯅꯤ, ꯃꯃꯥ ꯅꯪꯅ ꯀꯔꯤꯒꯤ ꯆꯥꯕ ꯌꯥꯗꯕ ꯌꯦꯟꯁꯥꯡ ꯑꯁꯤ ꯍꯥꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, ꯍꯩꯃꯥ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯇꯤꯡꯕ ꯑꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯨꯗ ꯑꯣꯟꯅꯈꯤꯗꯨꯅ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯑꯁꯤ ꯈꯪꯂꯗꯨꯅ ꯃꯄꯥꯅ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯅꯤ, ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤ, ꯃꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏ ꯇꯧꯔꯒ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯩ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯇꯧꯒꯅꯣ ꯍꯥꯏꯔꯝꯈꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯃꯥꯅ ꯆꯥꯕ ꯑꯍꯥꯎꯕ ꯌꯦꯟꯁꯥꯡ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯩꯔꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯂꯩꯔꯀꯥꯟꯗꯅ khara ꯍꯦꯛ ꯐꯩ, ꯑꯗꯨꯒ ꯃꯄꯥ ꯂꯩꯇꯕ ꯃꯇꯝꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯣꯠꯄꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯈꯩ ꯑꯣꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯇꯣꯝꯕꯤꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯌꯨꯝꯗꯨꯗ ꯂꯩꯔꯛꯄꯁꯤ ꯅꯣꯡꯃꯇ ꯅꯣꯛꯄ ꯐꯥꯎꯕ ꯐꯪꯈꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥ ꯍꯩꯖꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯖꯗ ꯍꯧꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯂꯥꯏꯖꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯀꯤꯕꯣꯏ ꯏꯀꯥꯏꯕꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅꯗꯤ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯏꯇꯥ ꯅꯐꯤ ꯅꯔꯣꯟ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯠ ꯆꯥꯗꯨꯅ ꯂꯥꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅꯃꯛ ꯍꯟꯈ꯭ꯔꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯉꯥꯡꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯍꯧꯗꯨꯅ ꯆꯠꯇ ꯆꯠꯂꯨ, ꯍꯧꯖꯤꯛ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯕ ꯐꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯧꯔꯛꯂꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯆꯥꯛ ꯆꯥꯕꯗ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯁꯤꯡ ꯑꯃꯗꯤ ꯀꯣꯜꯂꯤꯛꯁꯤꯡ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯗꯕ ꯑꯗꯨ ꯃꯃꯥ ꯂꯥꯛꯇꯗꯨꯅ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠꯅ ꯆꯥꯅꯕ ꯂꯩꯇꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯑꯗꯨ ꯇꯣꯛꯂꯝꯈꯤ꯫ ꯃꯇꯥꯁꯤꯡꯅ ꯍꯧꯕ ꯂꯥꯛꯄꯗ ꯂꯥꯏꯖꯅ ꯐꯤꯔꯣꯜ ꯁꯦꯠꯅ ꯆꯥꯅꯕ ꯃꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯥꯛꯂꯨꯛ ꯐꯖꯕ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯒ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯂꯥꯏꯖꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯥ ꯍꯪꯂꯛꯄꯗ ꯃꯃꯥꯅ ꯁꯥꯎꯅ ꯈꯨꯝꯂꯛꯑꯝꯈꯤ, ꯍꯣ ꯏꯕꯦꯝꯃ, ꯊꯣꯡꯅꯤꯡꯂꯒ ꯊꯣꯡꯒꯅꯤ, ꯊꯣꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯏꯄꯥꯝꯗ ꯆꯠꯀꯅꯤ, ꯑꯅꯥꯕ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫
ꯂꯥꯏꯖ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯅ ꯃꯍꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡ ꯎꯕꯗ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯀꯣꯔꯧ ꯊꯛꯇ ꯄꯥꯏꯔꯤꯕ ꯏꯇꯥ ꯍꯥ ꯎꯆꯦꯛ ꯂꯥꯡꯃꯩꯌꯣ, ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯇꯥ ꯑꯩꯗꯤ ꯆꯔꯩ ꯐꯤꯁꯨ ꯂꯩꯖꯗꯦ, ꯐꯩꯖꯨꯞ ꯃꯥꯏꯊ ꯑꯣꯏꯅꯕ ꯅꯇꯨ ꯑꯃꯃꯝꯇꯪ ꯊꯥꯗꯕꯤꯔꯝꯃꯨ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯨ ꯑꯃꯃꯝꯇꯪ ꯊꯥꯗꯕꯤꯔꯝꯕꯣꯏꯔꯦ꯫ ꯂꯥꯏꯖꯅ ꯎꯆꯦꯛ ꯃꯇꯨ ꯃꯌꯥꯝꯗꯨ ꯈꯣꯝꯖꯤꯜꯂꯒ ꯐꯩꯖꯨꯞ ꯃꯥꯏꯊ ꯁꯦꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏꯖꯅ ꯉꯟꯇꯥ ꯍꯧꯔꯛꯄꯗ ꯎꯆꯦꯛ ꯂꯥꯡꯃꯩ ꯁꯪꯒꯨ ꯑꯃ ꯄꯥꯏꯔꯛꯄꯗꯨ ꯎꯔꯗꯅ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯗ ꯎꯆꯦꯛ ꯂꯥꯡꯃꯩꯌꯣ, ꯑꯩꯗꯤ ꯄꯂꯦꯝ ꯏꯃꯥ ꯀꯥꯏꯅꯔꯕꯤꯅꯤ, ꯆꯔꯩ ꯐꯤꯖꯦꯠ ꯇꯝꯂꯕꯤ ꯅꯨꯖꯥꯜ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ, ꯇꯥꯏꯕꯪ ꯈꯣꯡꯒꯥꯎꯅꯔꯝꯂꯒ ꯏꯇꯥꯂꯛꯇ ꯇꯤꯜꯂꯒꯦ, ꯅꯇꯨ ꯑꯃꯃꯝꯇꯪ ꯊꯥꯗꯕꯤꯔꯛꯎꯕ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯂꯥꯡꯃꯩꯁꯤꯡ ꯑꯗꯨꯅ ꯃꯇꯨ ꯑꯃꯃꯝ ꯊꯥꯗꯕꯤꯔꯝꯕꯣꯏꯔꯦ꯫ ꯂꯥꯏꯖꯅ ꯃꯇꯨꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯂꯪꯅ ꯎꯆꯦꯛ ꯃꯇꯨꯁꯤꯡ ꯑꯗꯨ ꯀꯟꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯅꯤ ꯁꯦꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯏꯖꯅ ꯎꯆꯦꯛ ꯑꯣꯜꯂꯗꯨꯅ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯁꯥꯗ ꯇꯣꯡꯂꯗꯨꯅ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯔꯝꯈꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯂꯥꯏꯖ ꯂꯩꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯦ, ꯈꯨꯌꯥ ꯇꯨꯁꯤꯟꯅ ꯄꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯗꯨ ꯊꯨꯡꯂꯔꯦ꯫ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖ, ꯏꯄꯥ ꯂꯥꯛꯑꯦ, ꯏꯄꯥꯅ ꯏꯆꯥꯒꯤ ꯐꯖ ꯐꯖꯔꯕ ꯂꯤꯛꯀꯣꯟ ꯐꯤꯔꯣꯜꯅꯆꯤꯡꯕ ꯂꯩꯔꯛꯑꯦ, ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯏꯁꯥꯎ ꯁꯥꯎꯅ ꯅꯆꯥꯅꯨꯄꯤꯗꯨ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯅꯆꯥꯅꯨꯄꯤꯗꯨ ꯁꯪꯕꯗ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯖꯩ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯅ ꯀꯧꯖꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝꯗꯤ ꯏꯃꯥ ꯄꯣꯛꯇꯕꯤꯒꯤ ꯃꯤꯆꯩ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯦ, ꯅꯆꯥꯗꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯔꯣꯏꯒꯦ, ꯆꯦꯛꯂꯥꯡ ꯂꯥꯡꯃꯩ ꯑꯣꯏꯗꯨꯅ ꯀꯣꯏꯅ ꯇꯝꯅ ꯄꯥꯏꯈ꯭ꯔꯒꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯤꯕꯅꯣ, ꯏꯄꯥ ꯂꯩꯔꯤ ꯂꯥꯎ, ꯏꯆꯥꯒꯤ ꯐꯤꯖꯦꯠ ꯐꯤꯔꯣꯜ ꯑꯍꯟ ꯑꯍꯟꯕ ꯂꯩꯔꯛꯏ, ꯑꯊꯨꯝ ꯑꯍꯥꯎꯁꯨ ꯌꯥꯎꯔꯤ ꯂꯥꯎ, ꯂꯧꯔꯣ ꯂꯥꯎ꯫ ꯃꯄꯥꯅ ꯈꯥꯝꯖꯕ ꯑꯗꯨ ꯂꯥꯏꯖ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯄꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯁꯥ ꯁꯥꯒꯟ ꯑꯅꯤ ꯑꯗꯨ ꯈꯞꯇꯨꯅ ꯂꯥꯞꯅ ꯇꯥꯝꯅ ꯄꯥꯏꯈ꯭ꯔꯦ, ꯆꯦꯛꯂꯥ ꯁꯪꯒꯨꯂꯛꯇ ꯇꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯅ ꯊꯃꯣꯏ ꯀꯥꯏꯅ ꯃꯆꯥꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ꯫